Magine, asigi khangzinadaba saba matugsidaneba aina prade purang chaise. Khangna khanganiba mane ngona hangaise. Ina sina imisina uhora si phawbada oidabade ngangine se. Asi thangjongune mata tari tokna kaktuine ba se ai yam songni dai. Khangna hangakpasine ba ai yam songni se. Ibu chawbudubu chatkrajala aswaida mu lummaga layamdana ichop chomnadana ko aibu charoina su haidogum dau aibu charoi drana sibo pamti pamukreda tharoi boraga khajing boraga sibu thaba haibi paktabi asina aigi lamaktani kainaga ibu chawbuda tappe hai sibu chum jalo sibo thadi thajakhidreda ko Kari marangino mana ikhang khangudana aina saningwa sapo kasi ibo chawbuda tapisibo nusi kedraba mina pirakpani aibu zara doro dorisibo natraga kari posem zaduga tawrizala ne chaning banadine loirabani aise tinga se kot joliba aibu zara doro dorisibo Kaygumba posem zaduga yawramo kamay tawba dudi asuk yamna hawba sa posibu sadana tokpa honatida makhale kaigi ini ibelaina haibada karang lithoadi posem zaduga loin ko ina haibani karang ita lithoga loire chaning desu haidogum daw charingai daga pas paisaladi ibo sobado as ai so dong so paranida thong talon selugige aduga karang lithoga hekta sathoge tamo high speed gi pen drive to kai lege aina table mathakta thamambane leiramdreba aido ahing tumba suyade Korean serial khara lawrubane tumba suyada banina tawbam khangde yengena kayadana yenguna hey thaba adugi high speed pen drive to mangba yabana tine aigi office ki document myam ama adu yauribane Korean serial lawri kainaga yengune sakna kitang saraga ahing tumdabida mu yengdorabo nate kaiginoba nanga sak kitang sarido kaiginoba tamo ai kemta sangoi haba episode 46 katane yengba loiraga adum kakthalamgeba piro habani tamo kaida lehogeba episode 46 katani kainaga haine adok yamidubo ngaiko pen drive ka lairi nang sai sakita kak sari du kaiginoba nang sakita kak sari du ai nungairam gani kainaga khaliro nang sada bhai se isado sada bu sab manari ni pen drive ka lairi ngaiko nang sak saning da bai maram hanairo kaiginoba sakita sar tuido hairo aduga pige Kaisu na tabigi su mema to le tamo nang se ina sa ni biru haraga khuydo thawning aktori mina saning da bagi chaksa da babu babung na ne kaino do ok marin atabu do adu le ga pirame ba adu sasan bagi saning de na sada bane hurin lama ga sagi na mi khami ne ai chara helaga tumba ya de khangi na tro Yare tamo kaida lehoge ba pen drive to hairo ai thabak ka loin loisalama bane yengdorabani na aduk yamdo frista thamaga sagi haidi pare gari so yambam do khangbra aduda yalo bane mangba yaro ko adu mangadi ai thabak tatle he ai gi thabase nungsi kreda kamai ngangna duino sibu nungsi ibana so muktoiba khangdeda pangnong de nungsi ai nupise ai se mapa gaido amuk oirak trobani ne tawrise adusu thabagi masana baba khoruk deba karinu mon makhada leiri sidia uima kaino sibo sidi marin atau boduni ne ai ning sai lerak boduni ne
ꯃꯤꯔꯣꯟꯕꯤꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯋꯦꯗꯣ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯊꯕꯥꯁꯤꯁꯨ ꯍꯧꯔ ꯃꯥꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯃꯣꯟ ꯃꯈꯥꯁꯤꯗ ꯅꯠꯇꯦ ꯃꯣꯟ ꯃꯈꯥꯁꯤꯗ ꯊꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯔꯤꯟꯅ ꯇꯥꯎꯕꯁꯤꯕꯨ ꯃꯣꯟ ꯃꯈꯥꯗ ꯆꯦꯅ ꯌꯣꯝꯃ ꯊꯝꯃꯝꯃꯤꯕꯁꯦ ꯀꯝꯄ꯭ꯂꯦꯛ ꯍꯦꯛ ꯈꯪꯉꯤꯗꯅ ꯑꯩꯗꯤ ꯈꯨꯠ ꯑꯀꯛꯄꯒ ꯃꯥꯜꯂꯨꯔꯦ ꯍꯪ ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯁꯤ ꯃꯊꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯗ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯣꯟ ꯃꯈꯥꯗꯒ ꯊꯝꯃꯝꯃꯤꯁꯤꯕꯣ ꯑꯩꯁꯦ ꯈꯪꯍꯟꯒꯦ ꯀꯥꯏꯅꯒ ꯇꯧꯔꯤꯖꯥꯠꯂꯣ ꯃꯥꯒꯤꯁꯦ ꯍꯪꯉꯨꯒꯦꯗ ꯊꯥꯏꯅꯒꯤ ꯐꯤꯂꯝ ꯑꯣꯏꯔꯁꯨ ꯐꯖꯩꯗ ꯁꯦꯔꯤꯌꯦꯜꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯋꯤꯟꯁꯇ꯭ꯔꯛ ꯊꯥꯏꯅ ꯑꯩꯅ ꯌꯦꯡꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯋꯥ ꯍꯦꯔꯣꯏꯅꯤꯁꯤꯒꯤ ꯃꯁꯛꯁꯦ ꯑꯁ ꯉꯧꯖꯩꯗ ꯃꯊꯣꯡꯅ ꯃꯔꯣꯟ ꯑꯃ ꯆꯥꯗ꯭ꯔꯤꯕ ꯋꯤꯟꯁꯇ꯭ꯔꯛꯁꯦ 2014ꯒꯤ ꯐꯤꯂꯝꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯃꯁꯛꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯃꯥꯜꯂꯒ ꯂꯩ ꯍꯥꯏꯕ ꯍꯧꯖꯤꯛꯅ ꯍꯦꯟꯅꯕꯨꯗꯤ ꯐꯖꯔꯦ ꯍꯦꯔꯣꯏꯅꯤꯁꯦ ꯑꯁ ꯈꯪꯗꯦ ꯀꯩ ꯆꯥꯕꯅꯣ ꯈꯪꯗꯦ ꯃꯣꯏ ꯀꯣꯔꯤꯌꯟ ꯀꯥꯡꯕꯨꯁꯦ ꯑꯁꯨꯛ ꯌꯥꯝ ꯐꯖꯕꯁꯦ ꯀꯩꯅꯣ ꯃꯣꯏ ꯁ꯭ꯀꯤꯟ ꯈꯨꯐꯖꯗꯤ ꯂꯩꯇ꯭ꯔꯦ ꯇꯥꯃꯣ ꯀꯧꯕ꯭ꯔꯣ ꯑꯩ ꯇꯤꯚꯤ ꯀꯥꯗ ꯂꯩꯌꯦ ꯀꯩ ꯁꯤꯃꯥꯅꯣ ꯁꯤꯅ ꯑꯁ ꯉꯥꯏꯈꯣꯅꯤ ꯊꯕ ꯅꯪꯅ ꯃꯀꯛ ꯑꯇꯥꯎꯕꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯈꯪꯕ꯭ꯔꯦ ꯈꯪꯉꯤꯅꯤꯅꯦ ꯅꯠꯇꯦ ꯊꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯣꯟ ꯃꯈꯥꯗꯨꯗ ꯆꯦꯅ ꯌꯣꯝꯃ ꯊꯝꯃꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯌꯥ ꯇꯥꯃꯣ ꯑꯩꯅ ꯑꯅꯤꯈꯛ ꯈꯥꯛꯑꯝꯕꯅꯦ ꯆꯦꯅ ꯌꯣꯝꯃꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯝꯕꯅꯦ ꯇꯥꯃꯣ ꯅꯪꯅ ꯆꯥꯊꯣꯛꯈ꯭ꯔꯕꯣ ꯃꯤ ꯑꯩꯅ ꯊꯑꯣꯏꯅ ꯊꯝꯃꯝꯃꯒ ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯇꯥꯃꯣ ꯅꯪ ꯆꯥꯊꯣꯛꯈ꯭ꯔꯕꯕ ꯍꯣ ꯏꯕꯦꯝꯃ ꯑꯩ ꯆꯥꯖꯗꯦꯀꯣ ꯑꯩ ꯆꯥꯖꯗꯦ ꯑꯗꯨꯝ ꯂꯩꯍꯧꯔꯤꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯊꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯣꯟ ꯃꯈꯥ ꯊꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯟ ꯃꯈꯥꯗꯨ ꯃꯅꯝ ꯅꯝꯃꯣꯏꯗ꯭ꯔꯕ ꯇꯜꯂꯤꯕꯨ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯃꯣꯟ ꯃꯈꯥ ꯊꯝꯃꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯕꯨꯔꯣ ꯇꯥꯃꯣ ꯑꯍꯤꯡꯗꯅꯦ ꯑꯩꯅ ꯁꯨꯝ ꯀꯛꯀ ꯆꯤꯛꯑꯒ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯤꯛꯑꯒ ꯑꯍꯤꯡꯗ ꯁꯥꯏꯒꯦ ꯇꯧꯕꯅꯦ ꯑꯍꯤꯡꯗ ꯆꯥꯕꯩ ꯃꯍꯥꯎ ꯈꯨꯍꯥꯎꯗꯣ ꯇꯥꯃꯣ ꯅꯪꯅ ꯈꯪꯒꯗꯣꯏꯅꯦ ꯌꯥꯝ ꯍꯥꯎꯖꯥꯅꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯅꯍꯥꯟꯉꯩ ꯇꯧꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤꯀꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯈꯠꯂꯛꯏꯁꯦ ꯅꯨꯡꯁꯤꯕꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯅꯣꯡꯃꯇ ꯐꯃꯨꯡꯗ ꯑꯆꯥꯄꯣꯠ ꯄꯨꯈꯠꯂꯒ ꯆꯥꯗꯕ ꯅꯪꯅ ꯍꯟꯗꯛꯇꯤ ꯑꯣꯛ ꯃꯔꯤꯜꯗꯣ ꯄꯨꯈꯠꯂꯒ ꯆꯥꯔꯕꯅꯦꯕ ꯑꯗꯨꯁꯨ ꯃꯣꯟ ꯃꯈꯥꯗꯒ ꯊꯝꯗꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪ ꯂꯧꯗꯅ ꯃꯊꯣꯡꯗꯤ ꯂꯥꯏꯃ ꯆꯥꯔꯣꯏꯗꯧꯔꯤꯍꯦ ꯑꯁ ꯇꯥꯃꯣ ꯌꯥꯔꯦꯕ ꯍꯤꯞꯅ ꯆꯥꯕꯗꯣ ꯌꯥꯝꯅ ꯍꯥꯎꯋꯦꯅ ꯇꯧꯕꯅꯦ ꯌꯥꯔꯦ ꯇꯥꯃꯣ ꯆꯠꯂꯣꯕ ꯑꯩ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩ ꯌꯦꯡꯐꯝ ꯈꯪꯗꯦꯕ ꯐꯤꯂꯝ ꯆꯠꯂꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯔꯣꯃꯥꯟꯁꯇ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯐꯤꯂꯝꯗꯒ ꯃꯀꯣꯛ ꯊꯥꯗ ꯂꯩꯔꯝꯃꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯑꯃꯠꯇ ꯍꯥꯞꯄꯝꯃꯣꯏꯕ ꯃꯆꯤꯟ ꯃꯥꯟꯗꯤ ꯃꯩꯇꯥꯅ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯗꯧꯅ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯌꯦꯡꯕ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯁꯟꯅꯗ꯭ꯔꯗꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗꯅꯦꯕ ꯃꯥꯅ ꯂꯩꯔꯤꯁꯦ ꯐꯔꯦ ꯌꯦꯡꯍꯧꯔꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯍꯧꯔꯣ ꯉꯥꯛꯇꯪꯈꯛ ꯁꯤꯃꯥ ꯌꯦꯡꯕꯁꯤꯗ ꯌꯦꯠꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯨꯕꯩꯅꯦ ꯄꯩꯔꯒ ꯊꯣꯛꯈꯤꯔꯤꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯝ ꯈꯪꯕꯗ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯦ ꯀꯥꯏꯅꯒ ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯦ ꯃꯉꯣꯟꯗ ꯇꯧꯔ ꯈꯪꯗꯧꯅꯤ ꯑꯉꯥꯡꯒꯁꯦ ꯃꯥꯅ ꯍꯦꯛ ꯄꯣꯛꯍꯟꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯗꯧꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯁ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯂꯩꯔꯛꯄꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦꯅꯦ ꯃꯔꯤꯅ ꯇꯧꯕꯗꯣ ꯑꯅꯤꯈꯛꯇꯪꯗꯤ ꯉꯥꯏꯍꯧꯔꯕꯅꯦ ꯍꯧꯖꯤꯛ ꯑꯃ ꯁꯤꯃꯥ ꯌꯦꯡ ꯆꯥꯊꯣꯛꯑꯕ ꯑꯃꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯥꯔꯕ ꯑꯩ ꯑꯃ ꯂꯧꯔꯨꯈꯤꯒꯦ 이별에 ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯑꯁ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯁꯤꯗ ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ ꯏꯪꯉꯝꯃꯅꯤ
ingga sapase hautabani aibu moi babungda saukhibrane karam kanda kari maramgi sauriba as kaurene ibelay sathorone nangbo soibumga ne nga marumga thongbani imona haukre sari ngai da sabani hena hauni sathorone nangbo moi bang aigi sak to thi hobra natraga uphobra kari harino aduna thi hobra uphobra di kaino nangi wata sidi amuk mut amuk mamgi type ni ne as aina haibadine chak to chapuda le hobra natraga na thiraga uphobra haiba moi bang khangjan da dabda tawra kano khindong sonnieba ho khangda tawbani dai aidi sak to aga khut hamaga changam na khangdre thibra upra haibadudi changaga yenguro namong nupi sune chak yam sakidabani tengko ta hapaga chaine chaning dena haroi boraga khajing boraga sasalu basida pukse ithan thangatuna tawbani hojikti khara mu lamba phawre soibunga nga marunga ne haiba amta sahurugi ge ha ibelay nangbu gyan do taro kidoge nangna gyan ta dabaduna ngasidi wari bani imau nate isani khanba ngamba mikoptuda ingna jikna panga dori bani ne yumche nang onthong na pangman khre aigi ta nuksiba gumna ne imau nupi sisu nuksiba ngamaba madugi matam dudada ingna jikna panga dori bani nangdi madu khangdine hauramine haribo ama sagaire kuirabani aina sumaina amokta thonga saage ne khalaise adubu ngasidi penna basare onthongna haukreda mai ji imam mame zero bulb ne inthalaje mai thandagi hagatpado yam tallena tawbune kesu kaidida pongmam mambas nate zero bulb ni thalse hoida adam sarge kesu kaidi oi ma kaino ma khangye kaino babab jangsa khangjilai sibo as thamoi gas loi pai thoke tawi as ngasai tharoi boraga khajing boraga lerakibado hangak doi jala satho ugumsu to onthong ni kai jagre da koidia kaino mana amamba sidaga lerami-sibo as onthongna tangri he henjang ahauba thongi na babab changakpane duga ima aine ngasai chak yam chadabaduda khitang chara walambane ima sage hairo as akhoi mana ngasai aigi nena babungda uk marin tawba tapado adugi aibu thank you haigadro as akhoi magi isau khulang thank you haiduga talline thank you hairuraga thank you do paira langthorok to malemi hai sir hai gum sir aibu satho ugum su to as haina di he ima chak to upaga lairabani ai di loi saba haira roida as changar gaida thabana taptana khajing boraga tharoi boraga su sathore as kem haira roida phare nang saba loiradi ai amu sarage haira roida ai thalage mai anganbaga hoi ma ai loisale kaino khoi masi nahangai gadi manati he nahangai di isau yam langbani ngasidi kitang hanthabadang tawine as khangjala chadeda ai da jangawrge khrathuna ima mai se thalamage ima no horin lorikpada amu muthat piramuko o marin ataw pasu sarugum taw kimta haidena sanga taro toisibo as o yare aina sak tokpagane adum muthat toy lairabani maise yare
ꯆꯥꯒꯩꯁꯨ ꯆꯥꯊꯣꯛꯎꯕ ꯑꯗꯨꯒ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯍꯥꯏꯔꯝꯃꯒꯦꯗ ꯏꯃꯥ ꯃꯔꯤꯟ ꯑꯇꯥꯎꯕꯗꯣ ꯍꯥꯎꯋꯦ ꯆꯪꯍꯧꯔꯒꯦ ꯀꯔꯤꯕꯨꯅꯣ ꯃꯥꯅ ꯍꯥꯎꯋꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯔꯤꯟ ꯑꯇꯥꯎꯕ ꯍꯥꯎꯋꯤꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯀꯔꯤ ꯃꯔꯤꯟ ꯑꯇꯥꯎꯕꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯁ ꯀꯣꯛꯀꯥꯁꯦ ꯆꯤꯛꯀꯦ ꯇꯧꯋꯦ ꯀꯔꯤ ꯃꯔꯤꯟ ꯑꯇꯥꯎꯕꯅꯣ ꯃꯥꯅ ꯉꯥꯡꯉꯝꯃꯤꯗꯨꯕꯣ ꯃꯔꯤ ꯃꯈꯣꯡꯁꯨ ꯁꯝꯅꯗꯦ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯏꯗꯨꯕꯣ ꯑꯁ ꯈꯪꯖꯜꯂꯛꯆꯗꯦꯗ ꯆꯥꯛ ꯇꯨꯝ ꯆꯥꯊꯣꯛꯀꯦ ꯍꯥꯎꯋꯤꯅꯦ ꯀꯨꯏꯔꯦꯗ ꯆꯥꯒꯗꯕ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯋꯦ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯈꯔ ꯈꯥꯛꯀꯦꯅ ꯈꯟꯕꯅꯦ ꯈꯥꯛꯄ ꯍꯧꯅꯗꯦꯗ ꯑꯁꯨꯛ ꯍꯥꯎꯕ ꯍꯦꯟꯖꯥꯡꯁꯤꯕꯨ ꯈꯥꯛꯄ ꯍꯧꯅꯗꯦ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯄꯥꯕꯨꯡ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤꯔꯣ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯐꯝꯖꯤꯟꯕꯗꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯄꯥꯟꯁꯤꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯝꯃꯤꯕꯅꯤꯗ ꯅꯈꯣꯏꯁꯨꯅꯦ ꯆꯥꯛ ꯇꯣꯛꯄꯒ ꯐꯝꯖꯤꯟꯒꯅꯨꯅꯦ ꯐꯠꯇꯕꯅꯤꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯏꯕꯥꯅꯤꯒꯤ ꯄ꯭ꯂꯥꯟꯗꯣ ꯈꯔꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯥꯜꯂꯤꯍꯦ ꯑꯗꯣ ꯄꯥꯕꯨꯡ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯨꯡꯁꯤꯗ ꯄꯥꯕꯨꯡꯒ ꯑꯩꯒ ꯈꯛꯇꯪꯅꯤ ꯈꯪꯒꯗꯕ ꯍꯦꯛ ꯈꯪꯈꯤꯕꯗꯅꯦ ꯏꯕꯥꯅꯤꯒꯤ ꯄ꯭ꯂꯥꯟꯒ ꯄꯨꯡꯇꯣ ꯄꯥꯕꯨꯡ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯣꯏ ꯏꯕꯣꯆꯧꯕ ꯑꯗꯨꯋꯥꯏꯗꯒ ꯉꯥꯡꯅꯨꯅꯦꯍꯦ ꯇꯥꯈꯤꯗꯅ ꯅꯈꯣꯏ ꯅꯃꯥꯅꯒ ꯇꯥꯈ꯭ꯔꯗꯤꯅꯦ ꯂꯣꯏꯔꯦ ꯅꯪꯅ ꯉꯥꯡꯒꯦ ꯍꯥꯏꯔꯒꯅ ꯈꯔ ꯊꯣꯛꯂꯛꯎꯅꯦ ꯆꯨꯝꯃꯤꯅꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩ ꯈꯔ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯦꯕ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯕꯅꯤꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤꯗꯣ ꯁꯥꯁꯦ ꯍꯥꯏꯕꯅꯦ ꯏꯕꯣꯆꯧꯕ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯆꯦꯛꯁꯤꯟꯈꯤꯗ꯭ꯔꯦꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯅꯦ ꯅꯣꯏ ꯅꯃꯥꯁꯤꯅ ꯇꯥꯈ꯭ꯔꯦꯅ ꯈꯜꯂꯣ ꯍꯩ ꯅꯣꯏ ꯅꯃꯥꯏꯒꯤ ꯃꯆꯤꯡ ꯈꯪꯉꯤ ꯅꯠꯇ꯭ꯔ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯥꯁꯦꯕ ꯋꯥꯔꯤꯁꯦ ꯅꯃꯥ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯆꯨꯝꯃꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯦꯕ ꯃꯥꯒꯤ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯌꯥꯎꯋꯦꯕ ꯑꯅꯝ ꯀꯟꯕꯁꯦ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯁꯨꯅꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯒꯤꯔꯤ ꯇꯧꯔꯒ ꯍꯪꯕꯅꯦ ꯑꯗꯨ ꯄꯥꯕꯨꯡ ꯍꯌꯦꯡꯅ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣꯕ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯄꯥꯝꯃꯦ ꯄꯥꯕꯨꯡ ꯊꯕꯥꯒꯗꯣ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯆꯥ ꯂꯩꯔꯝꯃꯤꯅꯦꯃꯤ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯀꯔꯤꯅꯣ ꯃꯀꯛ ꯑꯃ ꯂꯩꯔꯦꯅ ꯑꯁ ꯂꯋꯥꯏꯒꯥꯁꯦ ꯂꯣꯏ ꯁꯝꯒꯁꯦ ꯌꯨꯡꯕꯤꯅꯤ ꯉꯥꯛꯇꯪꯗ ꯄꯥꯈꯠꯇꯅꯀꯣ ꯈꯨꯠꯁꯦ ꯆꯥꯛ ꯂꯥꯎ ꯍꯣꯝꯖꯤꯟꯕꯅꯦꯕ ꯃꯣꯟ ꯃꯈꯥꯗ ꯑꯗꯨꯒ ꯃꯀꯛ ꯑꯅꯤ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯏꯁꯥꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯍꯌꯦꯡꯗꯤ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣꯕ ꯑꯣꯏꯃ ꯏꯃꯧ ꯅꯨꯄꯤꯅ ꯃꯔꯤꯟ ꯑꯇꯥꯎꯕꯗꯨ ꯃꯣꯟ ꯃꯈꯥ ꯊꯝꯃꯒ ꯆꯥꯔꯕ ꯏꯁ ꯑꯣꯟꯊꯣꯛꯅ ꯄꯥꯝꯅ ꯆꯥꯔꯦꯗꯀꯣ ꯑꯁ ꯍꯣꯏꯅꯦ ꯈꯔꯕꯨꯗꯤ ꯇꯧꯕꯅꯤ ꯃꯤꯔꯣꯟꯕꯤꯁꯤꯡꯁꯦ ꯃꯊꯣꯡꯗꯤ ꯌꯥꯝ ꯆꯥꯗꯕꯅꯤ ꯆꯥꯍꯩꯗꯕ ꯄꯣꯠꯁꯦ ꯆꯥꯒꯦꯅ ꯊꯛꯀꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯏ ꯅꯃꯥꯁꯦ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯀꯅꯥꯒꯤ ꯆꯤꯡ ꯂꯩꯕꯥꯛ ꯉꯥꯟꯊꯛꯀꯁꯦ ꯀꯣꯗ꯭ꯔꯣꯛꯅꯤ ꯁꯥꯏꯔꯤꯁꯦ ꯏꯁ ꯌꯥꯒꯁꯦ ꯀꯨꯝꯒ꯭ꯔꯄꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯨ ꯎꯕꯗꯕꯀꯣ ꯑꯁ ꯇꯧꯔꯤꯅꯦ ꯃꯤ ꯄꯥꯕꯨꯡ ꯅꯍꯥꯟ ꯆꯦꯛ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯁ꯭ꯀꯨꯇꯔ ꯑꯃꯒꯤ ꯃꯅꯤꯡꯗ ꯕꯕꯞ ꯆꯪꯍꯟꯈ꯭ꯔꯦ ꯃꯥꯁꯦ ꯑꯩꯅ ꯀꯩꯗꯧꯔꯤꯅꯣ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯗꯤ ꯁ꯭ꯀꯨꯇꯔꯗꯨꯅ ꯀꯥꯝꯊꯣꯛꯑꯝꯕ ꯗꯤꯖꯜ ꯃꯅꯝ ꯅꯝ ꯂꯩꯔꯤꯅꯤ ꯄꯦꯜꯂꯕꯅꯤꯗ ꯑꯗꯣ ꯄꯥꯕꯨꯡ ꯍꯌꯦꯡꯗꯤ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣꯕ ꯈꯪꯗꯦꯅꯦ ꯅꯪꯗꯤ ꯊꯕꯥꯒꯤ ꯀꯔꯤ ꯂꯩꯕꯤꯒꯦꯅ ꯈꯜꯂꯤꯕ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯗꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯤꯡꯁꯤ ꯀꯔꯤꯅꯣꯅ ꯈꯟꯕꯗ ꯑꯁ ꯊꯕꯛꯀꯁꯦ ꯆꯤꯟꯈ꯭ꯔꯄꯣꯠꯅꯤ ꯑꯩꯁꯨ ꯀꯔꯤ ꯂꯩꯁꯤꯒꯦꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯃꯤꯅꯦ ꯄꯥꯕꯨꯡ ꯀꯣꯛꯁꯦ ꯊꯣꯛꯎ ꯌꯥꯗꯦꯅꯦ ꯑꯥꯗ ꯊꯣꯡꯒꯥꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯃꯣꯏ ꯄꯥꯎꯡꯒ ꯏꯕꯣꯆꯧꯕꯒ ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅꯤꯗ ꯀꯔꯤꯅꯣ ꯃꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯕꯣ ꯃꯤ ꯀꯅꯥꯝꯇ ꯇꯥꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯂꯨꯝꯃꯒ ꯇꯥꯒꯦꯕ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯤ ꯇꯥꯍꯟꯅꯤꯡꯗꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯣꯏꯅ ꯁꯥꯏꯁꯦ ꯈꯪꯅꯦꯕ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ ꯐꯔꯦ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯌꯦꯡ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗꯣ
ꯑꯗꯨꯗ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯂꯩꯔꯛꯑꯁꯦ ꯄꯥꯕꯨꯡ ꯅꯨꯡꯁꯤꯅꯅꯕ ꯂꯥꯁ ꯑꯣꯞꯁꯟꯅꯦ ꯁꯤꯅ ꯁꯤ ꯍꯦꯛ ꯐꯦꯜ ꯑꯣꯏꯔꯕ ꯇꯣꯛꯑꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯍꯣꯏ ꯏꯕꯣꯆꯧꯕ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯕꯒ ꯌꯥꯔꯣꯏ ꯅꯨꯡꯁꯤꯅꯅꯕ ꯅꯪꯅꯅꯦ ꯈꯔ ꯐꯅꯕ ꯁꯤꯟꯒꯗꯕꯅꯤꯀꯣ ꯈꯪꯗꯦ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯍꯣꯏ ꯄꯥꯕꯨꯡ ꯄ꯭ꯂꯥꯟꯁꯦ ꯐꯦꯜ ꯑꯣꯏꯕ ꯌꯥꯗꯕꯅꯦ ꯑꯗꯣ ꯄꯨꯡꯁꯨ ꯌꯧꯔꯦ ꯇꯨꯝꯅꯤꯡꯉꯦꯕ ꯄꯥꯕꯨꯡ ꯆꯪꯉꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯁꯦꯕ 이보소봐 ꯑꯩꯗꯤ ꯈꯪꯗꯦ ꯅꯨꯡꯁꯤꯅꯔꯛꯑꯒ ꯂꯣꯏꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕ ꯌꯥꯔꯦ ꯄꯩꯁꯥ ꯆꯪꯒꯤ ꯆꯪꯉꯣꯏꯗꯣ ꯆꯪꯉꯝꯃꯣ 이봐서 ꯆꯪꯉꯛꯑꯒꯦ 이별래 ꯅꯪꯗꯤ ꯀꯩꯗꯧꯔꯤꯕꯗꯨꯗ ꯍꯥ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯣꯏ ꯄꯥꯎ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯣꯟꯆꯠ ꯆꯠꯄ ꯑꯗꯨꯛ ꯍꯅꯨꯔꯕ ꯅꯪꯅ ꯅꯁꯨ ꯐꯪꯗꯣꯔꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯈꯜꯍꯩꯗꯕ ꯋꯥꯈꯜꯒ ꯈꯜꯂꯗꯅ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯗꯣꯔꯕꯅꯦ 이별래 ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯠꯇꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯕ ꯑꯩ ꯂꯣꯏꯁꯟꯗꯣꯏꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯕ ꯀꯔꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ 마기네 아시기 강진한다고 사범 마토시다네바 아이나 브라데 뿌락뿌락 차이세 강나 니바 마네고는 항아이세 이나시나 임미시나 오호라시 바오바다 오이드바데 낭이네세 아시 탕종은 마타 다리 통을 각토이네바세 아이 얌송이다 강나 하면빠지네바 이 얌송이니세 이스 그리 아무 다하우라바자노 아속티나 사우리시보 mayam loisilakbada like share subscribe tawbasu kaubigano mayam amangda give away tawbagi wafam ama pankibado irang kansalakbada maram oiraga ngamhaujadre ado lakliba day 23 sigi numisida ai give away tawbagi video do upload tawjarake youtube da mayam sungsoi soidana yengbiyu nungsiraba aigi subscriber singi maraktagi daw yaraba miyoi ahum khangasagani miyoi ahum ado adom oibibra haina habetang yengbiramo